Ngasi numidang wairam pung mga minute ni pung mga rom tarak pa matamda Imphal West District ki manung sa leiba Old Nambuland yummari meina chakkhare mayadu yummari adugi marakta yum amada electric short circuit thok-lakpadagi oigani hairi Manipur Fire Service ki gari mga sisinaduna kan honarba matung ngasi numidang ki pung tarik rom tarak pa matamda mayadu kan mangamke mapam maduda DIG Herojit amadi Imphal West ki SP Sibkanta laktuna mai sakpagi phimam du yangshin ke meina chakkhare yum sing adu matam kya gi mamang dagi mi leinadaba yum sing ni hairi